कुकी मिलिटेंट्सना यामना तोइना नोंमै कापसिलकपा मितै खुल कयादा स्टेट सिक्योरिटी फोर्सना ngak senbagi thabak laukhatre पाव असी ngasi nungthil phongkiba kanglaipa ki maira pawsedagi laukhachabane Imphal East District ki manung channa chinga masung tampaka tainana leiriba mitai khul kayada kuki militantsna yamna toina nongmai kapsin duna landarakpa sidagi ngakthoknaba Manipur laingang state security force sing thamduna ngak senbagi akanba thabak laukhatpa hokre khongthang asigi manung channa sanjen lok sinam khulgi akoibada manga suba IRB amade taret suba Manipur rifles ki kangbuna ngak senbagi thabak hokre mafam kayada bunker saduna kuki militant sing thengnanaba amade takthoknabagi Matam ga sunaba khusukhulai thamlaga sem saduna laikhre Imphal East District ki nongpo kaithel manbi mafaudam gi saruktasu taruk suba IRB ki kangbu thamduna ngak senbagi thabak haukhre masida sunatana nongpo kaithel manbi gi maya laikhongdasu taruk suba IRB na ngak senbagi thabak laukhatpada natana itham amadi tumu khongdasu taruk suba IRB gi personnel kaya thamduna akanba mawongda ngak senbagi thabak paikhatpa haukhre Lanfam moiriba sugunuda combing operation chathabadagi nakal animakta nongmai kapnaba lepkhre pawasisu ngasi nungthil phongkiba kanglaipa ki maira pawsedagi laukhatsabane haukiba February 13 dagi hauna ngarang ahing fawba kuki militant singna sugnugi tongan ba maphamsingda bom amadi nongmai kapsinduna landa silakraba matungda ngasi ayuktagi Central Force amasung State Security Force anigi combined team na combing operation chathaba haubadagi nakal animakta nongmai kapnaba lepkhre Pausi asina fangba paugi matungina de ngasi ayuk pung 9:30 taba matamdagi BSF State Security Force haibade Kaksing District Police ki SP Additional SP LO Additional SP Operation amade Commando gi osina luchingba team asina sugnugi mafam ayambada combing operation chathaba hauke combing operation asida yum khara da changduna yengsinbagi thabak chathake mipa mipundi amata yaukhiba leite ngarang ahing pung 12:30 rom taba phawbada Kuki militant sing na nongmai kapsilakhe madudagi ngasi ayuk anganbada matat khara kapa horamlaga pung 9 aduaidagi amugan na nongmai kaplakhidre haire pawasina hai combing operation asi Churasanpur district ki manungsan na sugnuga tainabada leiriba laloi fai amade dongyang hairiba kuki militant singge achauba ke mamagum leiriba mafam asidasu Assam Rifles amade State Security Force ki combined team na operation chathaki haiba pau phange Nakal animakta operation chathaba heg haubadage nongmai kapa lepkhibani haire khunja kayana pausi asiga wari sanaba matamda phongdorokpagi matungina de ngasi chathagiba combing operation adu mamingtagi oina chathagibane masigi makhata na nongmai kapna halaroi haibagi arepa leitaba male khunja singna pambade aroiba ma khangdokpa asene madu natrabade ngayak leitana nongmai amadi bom kapsilaktuna khunja sing leifam chafam khangde laingak nasu mafam saba ma yenglaga khunja sing thambina bagi thabak su paikhat pi de Maramaduna lal asi loisinaba laingang chap chaba thabak paikhat piyo mamingtagi oina laigi soidana ba taunabagi mawongde tawbiganu haina su phongdorokhe